ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯈꯤꯇꯪ ꯇꯦꯟꯕꯗꯒꯤ ꯇꯨꯔꯦꯜꯂꯝꯗꯒꯤ ꯑꯣꯏꯅ ꯂꯝꯖꯦꯜ ꯑꯁꯤ ꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯂꯝꯗ ꯑꯃꯨꯛ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯄꯣꯂꯤꯡ ꯂꯦꯡꯈ꯭ꯔꯦ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯂꯥꯌꯦꯡꯕꯤꯅꯅꯕ ꯗꯣꯛꯇꯔ ꯗꯣꯔꯦꯟ ꯑꯁꯥꯡꯕ ꯌꯥꯔꯒꯗꯤ ꯊꯨꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯄꯥꯔꯇꯤꯁꯤꯄꯦꯟꯅꯤ ꯌꯦꯡꯕꯤꯌꯨ ꯂꯩꯀꯣꯜ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯅꯅꯕ ꯈꯪꯍꯜꯂꯛꯂꯤ ꯖꯁꯅ ꯔꯦꯐ꯭ꯔꯤ ꯈꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯦꯜꯂꯛꯂꯦ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯔꯕ ꯌꯥꯡꯀꯣꯛ ꯄꯨꯕꯤ ꯂꯝꯖꯦꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯇꯥꯍꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯦꯟ ꯇꯧꯕꯗ ꯕꯤꯄꯤ ꯂꯩꯔꯦꯅ ꯇꯥꯛꯄꯤꯔꯦ ꯁꯤꯔꯣꯏꯅ ꯉꯥꯅꯨ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯍꯣꯔꯦꯟ ꯇꯥꯛꯁꯤꯟꯕꯤꯕ ꯌꯥꯗꯦꯀꯣ ꯉꯥꯅꯨ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯄ ꯌꯥꯗꯦ ꯂꯦꯞꯄꯒꯤꯗꯤ ꯑꯊꯤꯡꯕ ꯂꯩꯖꯗꯦ ꯑꯗꯨꯒ ꯉꯥꯅꯨ ꯂꯩꯐꯝ ꯇꯥꯛꯄ ꯌꯥꯗꯦ ꯃꯗꯨ ꯐꯥꯔꯕꯁꯨ ꯑꯩꯈꯣই ꯃꯗꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯅꯤ ꯍꯥꯏꯅ ꯂꯧꯖꯒꯅꯤ Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn